Pause de Jimpum Oiba Maroi Pau Karab de Togeri. Anopa Manipur Semba, Kanglupi Oiba Wakalon, Tadok Nava Madam Oire. Manipur Haiba State asi Tongan Bad Lol Gangba, Lighting Lysol Manadaba. Saksu Kenaba, Mui Hurup Kana Kundaba, Mapam Amade. Kundaminariba, Propsing Asigimarakta, Sakraju Tak Manada Maya Yaurabaso. Manipur Haiba, Imalebak Asiginabakta Punda Hingminaduna Lakibane. Adoba Lebak Tibadi, Kundaminariba Propsing Asigimarakta, Kanglup Amaga Gimarakta. Missing Hagat Pagi, Tog Manaktaba Amasung Propsing Asida Kundaminariba Lamsing. Sau Manarakta Banamaram, Oiraduna Kanglup Masil Gimarakta. Ningai Sangdana Bagi Todok Torakpa Yapagi Pibam Amalak Bayai. Wafam asi mapan thongde yang badadi yapna lain ubani aduga manungda kumni yang lagadi awabagi masakne. Kudamoy na harbada kanglup amana angang pokpagi sang asi sada tara oraga atopa kanglup amana sada ani oiba taragadi matang sahi kungi manungda angang pokpagi sang yamna nimba purpadu hiram kudemakta kudong tiningai oigane. India ki demokrasi abasi masingda sat pamaramna mising jamba kangbuna khara hena kudong chawa phangbai basi democratic right orake. Masih Mathakta Manipur ki Pak Soba square kilometer Lising Kunithoi Sahung Kun Gataret Asigi Marung Tabita Singna Namna Kundari Batampa Kilamna Lising Amaga Satret Marfu Gataret square kilometer Kaktane Manipur ki Lamgi Apun Bagi Sa Nipan Paupa Yaudawa Pikrapa Mapam Masida Mitai Kakta Kundapa Sunate Manipur Lady Bakanglu Permana Kundari Bane Ado Pak Saukraba Singi Lam Sing De Singmi Singba Portek Tauna Bani Aiduna Constitution Ngak Sendona Tamki Badage Yelhombi Minariba Mitai Sino Kundaba Yade Masih Matakta Kanglu Kudim and Kundab Yariba Tampakilam Asida Mapangal Kana lay Aina Launariba Mitation de Sunadage Wakala Sakalaga Mapangal Kali Haiba Katang Hairabane Sangraba Sahika Mamang Dagi Hauna Mayum Laitaba Mileram Dabado Housing the Mitai Masaki Ambro Mayum Laitabagi Awa Mayuknabam Yamna Urabane Masih Apaba Kudam Nate Tampakilam the Masing Jami Haripa Mitation Makogi Mayumakai Inkol Sampal Natragala from the Singba Hiram Karaki Damak John Toknari, Singkong Chinga, the Oregon Atopa, Purukimina, Lesson Batianare. Masamasu Sim Nanabani, Iduna, Angambada, Kananaba in Call John Bada Atopa Purupta Johnson Bayaurake. Asumna, Meditation Nomagi, Life from Latabaki or Mayunarage. Life from Zoning Tina Lectaba, Supam Nompum Sumang Silaklaba, Kunai, Amalekata, Pahipasi, Swedrabane. Maramaduna, Elabamatam Kara, Ibadi, Sahi Kulugi Tungda Midena. Mapangal Tokna Manimaka Tamna, Hainumna Palamba Manipura, Jani Pinipo Erakadore. Asigumba Pima Masi, Tadanaba Amasung, Aikoi Masel, Yelongway the Genusi channel, Leminarapage. Kalasi Matam Chupadanga to the Tamge Ibataraka and over Manipur Amasang Panatana Pambai Late. India government Singmi Sing Hanganabani, Iduna Simlam Balo Sing, Housing Matam Chana Ribra, Haiba Yang Bastange, Kodamoina Harabada, Kumzali Sing Amagasapon Umbudrani to the Indian Constitution, Article 371, Siki Makada, Sankibati Manipur Legislative Assembly Hill Areas Committee, Order 1972, Ase. Semdok bagi tangai fadabal herakle. Constitution ki ngaglo asina marum oradra member umpulaiba house asida missing yamle. MLA ni fulai hajriba tampa ki kanglup sina karisu tobagamde. State asigi sago thorangi tabak ama paikat pada lam aibasima laitaba yade. Haiba lam sing asi sing dari marang kaina lai tampak tadi missing jamna khunda jelakpana. Ningthina laitrabane. Adobo singi lamda sago thorangi tabak ama paikat kebo haibasu natragana. Tampakta laiba chalakdre sing da mafum khara mi khundana ba sem kalasibu airagaso Hill Areas Committee ki ab yaudragadi pambai leitre samna harabada Hill Areas Committee abasi missing jamba house ki member singbo humlaga puba ngamba constitution ki ngaklo ambo oidon leire matang asi da panjaning ba wafam de constitution ngaklo piriba Hill Areas Committee asi kamdau sige haiba wang asi phawba anglobada kangluk khara di makoina khatnaba awbani hain logadoribane Adubo Aikoi King Minasi, Punda Saukat Minase, Pundalai Minasi, Habitaragadi Matam Amada Sem Kibble Sing, Semdok Semden Tobada Hara Harona Zaminagadabane. Aikoi Manipuri Masangak Tani Kaluki Oibu Wakalon Tadok Minasi, Aijanenge. Makatarakba Atopa Pau Amadana, Vaccine Kaplabasu, Section Kese, Manipura COVID-19 Anisubo Web Nanahanbagi Chak Nomit Carnegie Manunda, Hengalakpagi Mong the Lakliba, Sidalamda Masiki Miamna Abukanami Paibagi, Sang Hengalakpagi Maram Oire. Masih hau kibat Jun loirak pada state asida laicet asidan han bagi sang kara antara bagum taururobani luinya nan haba bagi sang su wang nalai roba matungda ngasi nong manini asida kangen henggalak bagi maung da lak bagum ore oirak liba maung asina maram orga state lekak na karaga khena section kita ba district sin lauk thorak pada Imbalis amadi west ki mafum kara kanggalaga containment zone lauk thorak le masih ki maram de manipur ki singa amadi tamgi district singa manungda covid-19 ki laicet na khwai dagi na bagi masing yam base
district ani asina oibagi mathakta mising sujamba district oire manipur gi oina khwaidagi mi kungna taba district asi Imphal West ni aduga district asida manipur gi maru eba kaithil sing ehamba leibadagi mi tinbagi chang khwaidagi helba district ne hauji COVID-19 gi laichat lakshin araba lenga na lockdown thambadagi akakna ba nimit khar da pot chai jonba leiba yahanba khwaidagi hen mi pulipa mafum si Imphal West district na oire masida lenga ki police person kiana law khongduna ngak na lenga na piba chana kanglon ngak taba kayana maram oiraga laichat asi mi amadagi mi amada sandokna bagi achawa maram kyamuk oibagum tawre asigumba manipur gi miyam gi wakal tabu wat pasing asin maram oiraga state asida laichat asi laksin bada matam thengthana bagi maram kyamuk oiragle manipur lenga na covid vaccine me pung khudi makta kap thokna ba khona bada state asigi miyam na aukiba thada thawai yawba wat padagi mising yamna vaccine kapung ngam khidaba asimangna su laichat asin nahan bagi sang henana bagi maram oigibagum tawri aibatai aduba chaliba tha asidadi miyam da lana pau sandok padagi hidak ka pan darurabadagi farak tona hidak ka bagi sang wangkalak pada natana hidak ka famda miyam na pareng le mabehalak liba asimakte ababa khongthang amani haibat yai amaronda manipur gi minister en Biren state asigi kendra humpugi manung da vaccine khwaidagi hena ka pada lupa lakun gi mana pigani an law thorak par loinana kendra khudima ki MLA sing masa masa gi kendra sing gi miyam bu hidak ka thokna ba angam bathakta wonaba horakliba asi apapa khongtang oibata natana COVID-19 ki ani subu web asi laksin bada asobo pambai oigedra khalle loina na karigumba ahum subu web laklabasu ka hena sokon kataba mandre aina khalle adobo laichat asi bu phanna naba akangna ba hidak housing phawagi oina malemda leitriba maramna COVID-19 ki ahum subu web lakpada gi section naba housing laingak amade miyamna ahenba section thorang laukataba yadre maramde malem gi oina COVID-19 ki ahum subu web lakliba October thagi mamang tagi lakpa yai aina miyam da khangal lagliba asida bharat ki oina awang nokpo state singda mi painingai oiri maramde bharat ki atopa state singda augiba April amade me thada covid gi ani subu gep na chawna saithing piringai da awang nokpo state singda ka henan halaktrabaso me thada gi awang nokpo state singda asoba saithing pirak pahaurakhi aibase bharat ki miyam na khangnare mase augiba April amade me thada bharat ki akhang ai doctor amade scientist singna mangjungnana bharat ki awang nongpu state singda COVID-19 ki ani subu web na kona sogalakpa yai aina law thokiba du asumboina hauji awang nongpu state singda COVID-19 ki ani subu web na asoba saithing phangli haibase state sing asigi miyam na khangnari haibi yai lenga ga sina khona ba yaba khona basu miyam na wakal tadrabadi laichara se laksin bada matam chakna bagi maram oi vaccine kap thokla basu laichara sin nan bangamli tawbadabo khudong thibadagi kanbada chawna mateng oi amadi laibak thibagi chang andalle adamabo vaccine kap labasu section ba watpadi yadre habase state asigi miyamna khangmina se atopa pau amadana China gi Tibetan troops special operations kidamak training pere India paishin harba khongthang am oina Chinese army na makoi ge Tibetan troops singbo high altitude areas in the special operations kidamak training pere mainland Chinese loan khangba amasung makoi ge chanarul sing in ba yauna loyalty test kyamarom chatharpatung da Chinese army da hapse lakraba Tibetan troops singidam te exercise ama pangthokre an likul singna pawgi agency da phongdokre mountain warfare da specialized tawnaba tawba Tibetan kyamrum Jorbendian special frontier force kamanaba force kya semnaba Chinese na khonabum tawri an likul singna aike Chinese army ki Tibetan troops sing adu special operation singidam training tawri amasung hadak tamakoi ki rear areas in the drill sing pangthokre Chinese singna ko ki force singi manungda Tibetan sing bajausil hanan bhona rakhi aduba China gi oppressive policy sing gi maramna amazong Dalai Lama gi tung in bising oiba maramna Tibetan autonomous region adugi miyam gi asoba sarugama Chinese sing gi mayokta leiba wakhalol lei Indian agency sing amasung force in pak sarwa Tibetan autonomous region adugi mapam punamakta na Tibetan sing bo Chinese na recruit tawna bo honariba adugi pau sing phanglak le aire Lupa Lising manga Pigani Haiba Wafam Taramna oge roadside vendors COVID-19 na sathi na sokalaba nongmagi su nomlaga chaba street vendor sing jauna unorganized sector sing da thabak su jaba senmi sing da Manipur ki minister en Biren sing na Lupa Lising manga Pigani Haiba Wafam ase Taramna oge aina roadside street vendors welfare association ki general secretary na thadorokba cherola mana aire Wafam ase tabada association asin harauba amsung nungaiba phangdorakle Handa COVID-19 gi kham thengna wanaraba matam asida subham laitaba amati jumdagi maban thokpa yadaba asida Manipur gi oina street vendors lesing kun gi mathakta aw mai unhalle COVID positive oiba lekai gi containment zone da lesin badagi thongkal phawba thokpa yadaba dagi chakhak thoklaga
Sakak thong laga ensang thong dabagi report kya laike layeng bangam dabadagi masa kainaba kya su thoki pot jon bana matam sang na sinpam oijaba sinmi sing asidade atai hek suba haibasi awapam oire mramadona handak manipur government street vendor sing jawna mateng pangbigani aibasi matam kharagi wen street vendor sing da asuba mating oiragani hana serola sina aire makha tarakpa atopa pau amadana beneficiary lising yakhai manga chamaga humboda fund transfer tawkhre National Social Assistance Program NSAP की मखादा इंदिरा गांधी नेशनल ओल्ड एज पेंशन स्कीम IGNOAPS इंदिरा गांधी नेशनल विडो पेंशन स्कीम IGNWPS इंदिरा गांधी नेशनल डिसेबिलिटी पेंशन स्कीम IGNDPS अमसुंग नेशनल फैमिली बेनिफिट स्कीम के बेनिफिशियरी सिंगिदमक DVT डायरेक्ट बेनिफिट ट्रांसफर की कुथांग दलुपा लाख 519.47 ट्रांसफर तौखरे आइरे पुन्ना बेनिफिशियरी लाख पुन्ना बेनिफिशियरी लिसिंग हुंफुगा माथोई चांगवा मरफुद्रानी पांदा इंग्लिशिंग अनि कुनमाथोई की जनवरी दगी मार्च फावगे पेंशन की सेंफम मकोय मकोय के बैंक अकाउंट फंगलागने इंदिरा गांधी नेशनल ओल्ड एज पेंशन स्कीम की बेनिफिशियरी मसेंग लिसिंग जंखै मंगा चामगा हुंफु इंदिरा गांधी नेशनल विडो पेंशन स्कीम IGNWPS के बेनिफिशियरी मसिंग लिसिंग मंगा चौम जंखै मंगा इंदिरा गांधी नेशनल डिसेबिलिटी पेंशन स्कीम के बेनिफिशियरी मसिंग चामगा हुंफु ड्रामाथोय अमसोंग नेशनल फैमिली बेनिफिट स्कीम के बेनिफिशियरी मसिंग चापन तरागा माथोयनि आइरे अरोइबेद कंटेंट सिंग असिगे मरोइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबो पुनम पोथागजरी चैनल असिन तुमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमु लाइक एंड शेयर तौबसु काबिगनु पुनमपो अमुक हन्ना थागजरी